ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯨꯄꯤ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯃꯔꯝꯗ ꯈꯖꯤꯛꯇꯪ ꯄꯟꯖꯒꯦ ꯑꯩꯈꯣꯏ ꯅꯨꯄꯤ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯁꯤ ꯂꯩꯁꯥꯕꯤ ꯌꯥꯎꯔꯤ ꯑꯗꯨꯒ ꯃꯆꯥ ꯆꯦꯟꯕꯤ ꯃꯧ ꯅꯍꯥ ꯌꯥꯎꯔꯤ ꯑꯗꯨꯒ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯌꯥꯎꯔꯤ ꯁꯤ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯁꯥꯟꯅꯃꯤꯟꯅꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯆा ꯆꯦꯟꯕꯤꯅꯒ ꯀꯃꯥꯏꯅ ꯇꯧꯗꯅ ꯔꯤꯍꯥꯔꯁꯦꯜ ꯇꯧꯕꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯇꯤꯛ ꯃꯤꯌꯥꯝꯗ ꯑꯩꯅ ꯈꯪꯍꯟꯖꯅꯤꯡꯗꯅ ꯎꯠꯆꯅꯤꯡꯗꯅ ꯊꯥꯒꯠꯆꯕꯅꯤ. 로man틱 karigumba 같다면 사비 무지 야오위도 와 이거다. 우리 아신다고. 마이 틴비로는 찐잖아. 또
아이로. 다시 꼬이놈이 끈듯한 빗바가 야이 털고 끌어오는 것이다. 니 뒤뚫엔 뚫마는 뚫엔 뚫마는 야리고 타듯이 아빠의 말이 알았는데 이게 부마리 믿지 못했다고 허락히마 야야야마이 자들의 그런 걸 많지마 이나를 못했다가 랑나치마 함께 내려가 죽은 테라가 타와의 무기 맞았다 야! Minta pikliba si Jerba viewers angakpasu na kung no nagbrunzali minta view ay depth na ikon shumang laman ay video kagat sage miyam na minta view ko na magtatanong sila matang sila